channel asibu miyang tabiraba punmakpu ahanbamuktada taramna okjari video asibu miyang tabiraba punmakna video asibu like tawbiramu channel asibu subscribe tawdriba orkadi channel asibu su subscribe tawsanbiramu ngasigi video asi matang asi tawjaragi video asibu loiba phawba tang miyang tabiyo ngasigi ahanba wahang asidi the earliest known Pahari paintings are from A. Basoli, B. Gular, C. Chamba, D. Kangra. Yahan hanbo ina khangkiba Pahari paintings asi karambano. Ahan bada Basoli, ani subada Gular, ahum subada Chamba, mari subada Kangra. Ngasigi ani subawahang asidi. Who was the first European to translate the Bhagavad Gita into English? A. William Jones, B. Charles Wilkins, C. James Princeff, D. Alexander Cunningham. Karamba European na yahanhanba oina Bhagavad Gita bu English translate tawkibagi. Ahanbada William Jones, ani subada Charles Wilkins, ahum subada James Princeff, mari subada Alexander Cunningham. Ngasigi ahum subuhang asidi. Very small time intervals are accurately measured by A. Atomic clocks, B. Quart clocks, C. Pulsars, D. None of these. Yamna apikpa time interval singbu karamba garina mapungphana measure tawbagi ahanbada atomic clocks, ani subada quart clocks, ahum subada pulsars, mari subada mathakta pallibasing asi amata natti. Mathakta panjakriba wahangsing asigi adom adongi achumba wahang ki pakhum adu asig video ki commenda sungsoi soidana pibiramo. Mamangi video da hangjakiba wahang ahum ahanbada who founded the All India Harijan Sangha in 1932? A. B.R. Ambedkar, B. M.K. Gandhi, C. B.G. Tilak, D. Jyotiba Phule. Hairiba wahang asigi achumba paukumna B. M.K. Gandhi ni. Ani subawahang da the name of the ship which was cloned for the first time is A. Dolly, B. Polly, C. Molly, D. Holly. Hairiba wahang asigi achumba paukumna A. Dolly ni. Ahum subawahang da the Muslim League demanded a separate state for the Muslim in the year A. 1920, B. 1930, C. 1940, D. 1946. Hairiba wahang asigi achumba paukumna C. 1940 ni. Miyang tabiraba pumnamukna video asibu like tawbiramu channel asibu subscribe tawjiba oiragadi channel asibu su subscribe tawsanbiramu amadi notification bell da nambiyu mathangi video amada amuk thengnarasi ngasigi oinadi mayam punamaktagi kainabagi athang nijari.